Mami tibina santok chaba tongan ba thorombu mideng tabiram liba pumnamokbu Anjali Tongbramna taramna okchari. Ngasi pangthok chakatoriba children variety program asigi nunggi oba wahan thokte ipa ipushing na thambiramba nat tradition culture bu mami tahongna ba amadi angang singgo ba hidden talent bu uthok chana bagi tanja ama oina amadi personality bu hengat hanna bagi pandamda pangthok chaba program ni children variety program. Hanagi matawgum ngasisu mayamgi mafamda makhal matil kaya gi performance kaya ama buduna lakchari mayam puna meeting taminarasi. Ahan boyna Robika hidang class 4 dagi fazaraba sereng ama mayam puna taminarasi. Aigi iming Robika kawi ai class 4 ni aina thijagaleba sareng asiga maming ho ima o pokpirambana ima nangna uba fungjabani malengi fajaba kaya imagi khonang lamal mapok asigi singba ngamjar imana nachagi lamjing mara oibiyu thaujal hebi imani ngakpi hebi imani malem sana pauribi ima kawi mingtholni. Thank you. Robika hidang dagi fazaraba sereng ama mayam puna taminakre. Anishuba asidi saini akoijam class 5 dagi fazaraba sereng amaga amu mayam puna taminarasi. Aigi ming saini akoijam kawi ai class 5 kare aina ngasi thijagadoriba sairengi maming yening thagi ayuk yening thana lakpada aigi thammoi ningoli fajaraba ayukta uchek singna isai saktuna pai korau kauba mahaksu tholak ledo ayukta taibang pumbabu nganhalage khanduna tharak ledo lairang kaubi mahaksu haugat narakle taibang pumba magi sintha pangnaba kacharido lairangsu taibang semba mapu mahakta kayada ningthiraba ayukno sinthabagi loiba nairaroi sembirambana taibang mapu nahakna fajaraba malem asi uba fangjabani ngasigi fajaraba ayuk. Thank you. Mayam puna fazaraba sereng ama saini akoijam dagi taminakraba matung ahumsuba asidi Irina hidang pre-nursery dagi fazaraba sereng amaga amu mayam puna taminarasi. Mumbi nasari kubi my papi kubi tong dana busabadi mahawneng side side. Irina hidang dagi fazaraba sereng ama mayam puna taminakraba matung marishuba asidi thaudam ras class 1 dagi fazaraba sereng amaga amu mayam puna taminarasi. Kurumjari mayambu aigi ming ras kausai aigi mu machandane ai kaswani ai ngasi sasingalaba serenggi moino taibang thawai punbagi punsi jinjing yaribi hanu moyu chahung la hombi lechen biu la lembi o plem jai da angda tha kami maya suduna palem nang oksari o plem jai da. Thank you. Thaudam ras dagi fazaraba sereng ama tabikraba matung makha tarakpa asidi thaunaujam nganba class KG dagi fazaraba sereng amaga amu mayam puna taminarasi. Aigi ming nganba kubi ai class KG ni Thambang taubi lai nungsi angang aina di pamjaido hek pabudi ngamjade ising iyaida satpana angauba thambang angang bathambang pungsat nabi thambang aidi loina pamjaido ronjari. Thaunaujam ras dagi fazaraba sereng ama tabikraba matung makha tarakpa asidi sanasam poirei class 1 dagi fazaraba sereng amaga amu mayam puna taminarasi. Hai ming sanasam I was class 1 guy. I teacher was saying telangka wang na payu telangka nang wang na paira ka ngang kun ngaje yuksina ka na silingai aeroplane mata gum wang na payu telangka na mintan ni sekelo na natan ni sekelo langsung tar ke wang na payu telangka Sanasam poirei dagi fazaraba sereng ama mayam puna taminakraba matung makha tarakpa asidi Ahammaktada mayam khurumjari aigi ming assembly kawi aigi school mamina kebi chandra primary school ai class 4 kare aina ngasi miyam amanga tijaga toriba sareng ngasi mamina ima manipur khurumjari ima manipur singchang rup tholibi toy kangsibi asang official tengbi panthatar o thawanbi Jaring mapal tharibi nongthai ma ulinglibi manigu manga nairibi malem sana fauribi pibi uthogan palem. Oh, thank you. Assembly dagi fazaraba sereng ama tabikraba matung makha tarakpa asidi thaudam pamheras meitei class 1 dagi fazaraba isai ama amu mayam puna taminarasi. bu ai ming thaudam pamera swaite kaujai class 1 ga jai ai irum machan dagini ana ngasi sakcha gadur bu sai sigam di o ima ai su
Emarake, nong busui lakanu, satin tuptuna marake, o ima o, aisulake marake, lambi nali lakanu, sai susuduna marake, o ima o, aisulake marake, ising sawi lakanu da ibema, hibu tongduna marake, thank you. Thaudam Pamhairas Maitei Fazaraba Isai Ama Mayam Puna Tamina Krabamatung Makatarak Sidi Sanasam Hentoi Class 7 Fazaraba Jagoi Ama Amuk Mayam Puna Meeting Tamina Resi.
살레빠이 나 탐모이세 숨었다 어깨리도 랑리도 아이게도 무지개나 Yauksang matam na lakpasida Yauksang matam na lakpasida Kamoy si irang langi Yauksang matam na lakpasida Pagsabi ng buong ningai Nung timadang telhan ningi Ay hing matam sangan ningi Nung timadang telhan ningi Ay hing matam sangan ningi Numidhek tabaga May hek tan baga Numidhek tabaga May hek tan baga Tuming tabal ng sibitanga Tung takit 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 Tung takit 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 Tung takit 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 Tung takit 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 Humana pumchong Humana pumchong Jod pamatay Ay ganin matimong Tuk pamatay Tung ningin tabal ng sibitanga Tung 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 tung
ꯐꯖꯕ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯐꯣꯡꯗꯣꯛꯄꯩ ꯇꯥꯟꯖꯥ ꯂꯧꯍꯧꯔꯒꯦ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯈꯟꯖꯕ ꯃꯥꯏꯊꯣꯡ 이미지 삐나 ꯌꯦꯡꯖꯔꯒꯦ ꯑꯕꯦꯔ ꯅꯨꯡꯕꯦꯔ ꯋꯥꯈꯜ ꯇꯧꯁꯤ ꯃꯤꯇꯧ ꯇꯝꯕꯒꯤ ꯍꯩꯅꯕꯤ ꯇꯧꯁꯤ ꯅꯥꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯥꯎꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯣꯏꯅ ꯇꯧꯁꯤ ꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯄꯨꯡꯒꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯁꯤꯗ ꯀꯦꯊꯔ ꯆꯠꯁꯤ ꯊꯥꯕꯜ ꯑꯗꯨꯝ ꯆꯣꯡꯁꯤ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯊꯣꯠꯄ ꯃꯈꯩ ꯄꯥꯏꯒꯜ ꯃꯆꯨ ꯊꯣꯛꯄ ꯃꯈꯩ ꯁꯨꯛꯇꯗꯤ ꯊꯥꯕꯜ ꯇꯥꯟꯊꯥ ꯆꯥꯛ 나하게 모호르세 It's time for DJ Come on Tension nungsan loktok tuna pena lang tahoro Naha oy bay nungay base loy kidaw ba pamui Mangda nambi tungda nambi haiza song tahoro Matamari lay hugani punchi sidi loy kikani Handang mapuksim magini ng busong tatadog laroy Hoy handiro ng segi handang mapuksim magini Nát kêu bắt đầu là gì? Này mà đi ra lên nuôi chuồng gì chứ chuồng hầu rồi. Humana pumcho, thốt mà cây phải gần mà thì thốt mà cây sung thật chỉ thả bờ tan thả chan. Tung ta Pak nawang thoi ba ching do lay chil pak pagum ching lem ba nang ingak sam ning thi ba atia pak nawang thoi ba ching do lay chil pak pagum ching lem ba nang ingak sam ning thi ba ngak sam Jana baling jay kundo pare pamunak tayaw handiyo ni jay thazagi macha morambe gi mapari sabi samu pangan ba chat silaw chat min na Ren ngak paling jumni magtraba panggal oy bani yang tarak pananing thau tureli Sora ren ngak paling jumni magtraba panggal oy bani
yang tarapana ning thau tureli chinpal na la sing kap la su pangbom di ai shangyani phai tarapana sana khong na ni sok chang khon ba mitangi thamoi di thau du nung gum mi ngai da na kau jaba si bu na ta bi de thajagi macha morambi morambi gi mapari sabi samu pangan ba chat silau chat min na silau
ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯕ ꯃꯣꯏꯇꯃꯛ ꯈꯛꯇꯅꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯣꯏꯇꯃꯛ 미행시나 우리와 삿담다리 간이와 다모이 눈디 아롯와 레이리더라 강비다 농시를 낭고 밤자를 낭고 낭따기 오이링루이 낭따기 오이나 링다나이나 본시세 행밍루이 간나가 아이나 송 낭세이나 농마 농마 농시바시 헤이도랑가 아이나라 아이기 믿다 떡나 농시바시 헤이도 Nagtago nung sige, nagtagilip lagi. Ay tagilay biro, nung sinatam lagi. Yare yare wairo ay sinanggi, lauro yare ay gitamay nang tagi oy na. Leire leire waire ay sunanggi nung sibi, kauge ko nang sinong sibi. ನಂಗೆ ತಮ್ಮೈ ಮಸ್ಸಗೈನ ಕಂಗ್ಲು ಬಗ್ಗೆ ನಂಗೆ ನೆತ್ತೌದ ಐನ ngauರು ಬಗ್ಗೆ ಥಮೋಯ್ಗೆ ನಿಂಗಾಯ್ 템진바 맘다 쥔발라 신나 하이게 많이 아이나 낭보 눕시에 따르생 나 눕시에 하이로 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 하이닝바 하이로 야레 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 이샤나 야레 오이레 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 아이시 남다기 오이레 로이레 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 아이게 쇼낭 나 로이레 누파 토pan natawna pumpen perhale aibu punshigi haram ngai basakari no kanghale aina ninjaba khuding na tunghanbe base thamoi se anaba ole dangi nushimaya thamoi laina nare ai hidakti nushiba thamoi laina nare ai hidakti nushiba 라째기 잉째기 난기 눈시 삭담 랩째기 레이째기 눈시 난기 마름다 리비게 슈비게 에이기 눈시 와리나 못하자우 농아이나 아이기 눈시 탐박다 아이라 우항라 바랑 원실라 오마이그이노 담모이 아니기 눈시 바세 생각이라모 아상바 오마와 말홈라 오라미바노 딘자 하우싱라 담모이 아니기 말았다 진비로 나좀너 나빠다 박자모 니뽕 코딩 레나기 타와이 박리 강한데 담비요 눕시바
lắm thu đã ý trên lời na hai đô tâm lô na sun bích na hai đô tâm lô na sun bích na chính lon sige không chết bông na maki than môi shuột na nung ai bao trên pirani anau bahanaw chung leri
Hojek mayam puna makhal mathel kaya gi tongan ba performance kaya ama nungshirabi nawasing dagi miting tamina kre. Mami TV na pizariba contact number 9856149953 asida call tawbiraktuna adom adom gi angang singbusu sarugyana bagi khudong chaba Mami TV na pizari. Mami TV na chayol kading santok chaba children variety program ngasi gi oina kaina na bagi pungja ado yoshilakle. Anjali Tongbram na mayam dagi kaina yathang nizari.